ꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯇꯕꯅꯤꯅꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗꯀꯣ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯅꯝꯃ ꯂꯣꯏꯔꯦ ꯑꯍꯥꯟꯕꯗꯤ ꯁꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯔꯅꯤꯗꯀꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥ ꯄꯨꯡ ꯈꯪꯗꯦ ꯄꯨꯡ 3:30 ꯇꯥꯔꯝꯃꯅꯤ ꯑꯗꯒꯤ ꯇꯨꯏꯁꯟ ꯆꯠꯇꯣꯏꯔꯝꯒꯅꯤ ꯆꯥꯒꯦ ꯆꯠꯃꯤꯟꯅꯔꯁꯦ ꯆꯠꯃꯤꯟꯅꯗꯣꯏꯁꯦ ꯑꯩ ꯋꯥ ꯉꯥꯡꯕꯒ ꯁꯤ ꯂꯣꯏꯔꯦ ꯑꯂꯨ ꯀꯩꯀꯩ ꯁꯨꯝ ꯅꯝꯃꯝꯃꯒ ꯁꯤꯅ ꯑꯂꯨꯅꯤ ꯐꯠ ꯐꯠ ꯅꯝꯃꯒꯦꯕꯀꯣ ꯁꯤ ꯀꯩꯅꯣ ꯐꯗꯤꯒꯣꯝꯅꯤ ꯃꯔꯤꯌꯨꯗꯤ ꯂꯣꯏꯗꯣꯔꯦ ꯆꯥꯎꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯁꯤ ꯅꯝꯃꯝꯃꯒ ꯂꯣꯏꯔꯁꯤ ꯐꯗꯤꯒꯣꯝꯗꯣ ꯅꯣꯡ ꯆꯥꯎꯈ꯭ꯔꯦ ꯐꯖꯈ꯭ꯔꯦꯗ ꯁꯤ ꯐꯗꯤꯒꯣꯝꯅꯤ ꯐꯗꯤꯒꯣꯝꯗꯣ ꯌꯥꯝꯅ ꯊꯥꯈ꯭ꯔꯦ ꯃꯐꯝꯗꯨ ꯅꯣꯡ ꯆꯥꯎꯈ꯭ꯔꯦ ꯑꯁꯤ ꯃꯊꯪꯗ ꯑꯩ ꯉꯥꯡꯒꯦ ꯑꯗꯨ ꯁꯤꯅ ꯃꯅꯤꯡ ꯑꯣꯏꯔꯒꯗꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯒꯦꯕꯀꯣ ꯁꯤ ꯅꯝꯗꯣꯏꯔꯥ ꯌꯥꯔꯕ ꯉꯁꯤ ꯀꯣꯡꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞꯀꯤ ꯄꯣꯡ ꯂꯝꯕꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯐꯥꯝ ꯑꯗꯒꯤ ꯑꯇꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯍꯥꯡꯕ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯤꯟꯖꯥꯡꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯅꯕ ꯀꯣꯟꯅꯅꯕ ꯏꯃꯨꯡꯒꯤ ꯖꯤꯕꯤꯀꯥ ꯑꯣꯏꯅꯅꯕ ꯆꯥꯅꯕ
ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯊꯥꯛꯅ ꯐꯥꯎꯅꯕ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯃꯆꯥ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯇꯧꯅꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯃꯔꯣꯏ ꯂꯩꯕꯤꯅꯤꯡꯕ ꯑꯗꯩ ꯐꯗꯤꯒꯣꯝ ꯂꯩꯅꯤꯡꯕ ꯑꯂꯨ ꯂꯩꯅꯤꯡꯕ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯒꯅꯤ ꯍꯣꯡꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯉ ꯌꯦꯡꯉ ꯑꯗꯨꯝ ꯁꯥꯖꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯧꯖꯔꯤꯁꯤꯡꯁꯦ ꯁꯤ ꯃꯣꯏꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯣꯏꯁꯨ ꯁꯤꯡꯗꯕꯗꯤ ꯌꯥꯗꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯉꯥꯛꯇ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅ ꯄꯩꯁా ꯊꯣꯛꯄ ꯅꯠꯇꯦ ꯁꯨꯝꯕ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯇꯥꯟꯖꯔꯒ ꯁꯨꯖꯔꯒ ꯇꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯁꯨꯔ ꯅꯣꯝꯃꯒ ꯑꯁꯤꯅ ꯇꯥꯟꯕ ꯄꯩꯁꯥ ꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕ꯭ꯔꯥ ꯍꯦꯟꯅ ꯈꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ